Congress ki lenga matamda hawduk lamba scheme amadi ek kaya gi maming onthok tuna miyam da utcha bagi thabak hawjik chathari BJP lenga na state asida dictatorship ki lenga clone chathaduna lakli haina CLP leader okram ibobina phongdurakle wa pharmacy kumjali singmachani panga marfu manga da lingkhat khiba Indian National Congress INC gi chamgani fu suba Foundation Day ga mailena phongdok khibane Manipur Pradesh Congress Committee na sindana BT rote leba Congress Bhavan da pangthokhiba thorom aduda CWC member gaikhangam veteran politician Okram Joy Congress की हानगी MP थोक्सोम मैना MPCC की प्रेसिडेंट के सामने चंद्रा पार्टी की जनरल सेक्रेटरी थोमी अमदी सेवा दल की थोमी कयाना सरुकिया के CLP लीडर ओ इबोबिना मखातारदुना हाई स्टेट असिदा Congress Party na palingai chahi taramanga ki manungda chahi manga amadi center da BJP ki lenga klakhe matamadu de state ta paliba Congress lenga na miyangi phangpham thokpa right khudimak chapchana phanghanduna lakhe Congress Party na kaidong da miyam gi chakthung amadi phangpham thokpa right sing center da gen niraga lokhiba laite state asigi masagi phangpham thokpa hak sing niraga logadaba natte sangbidan na piriba miyangi hak adugi matung ina department khudimak na su thamoi singa thabok pakhatpa mathok dai haike Miyamgi wakal the center amadi state ta manaba party na lengak paidravadi karigumba khudong chaba amata fangloi haina khaliba asi aranba wakhaloni haike amadi ngasi oiba lamdamasigi phibam dagi amuk hana tangdulai taba punsirol da laknaba amadi chawkhat khongthang da mangjel thanaba Congress party gi bapangal kakhathanaba khonaba gi tangai fadaba lei haike bagalina hauji BJP lengak na chathariba dictator gi sason asi muthatnaba khonasi haike सरकार ने थागत पति न तब अशियन बदो मुझे अगेंस्ट न तब अशियन बचे की रुकन दादा अरे नुकांती टेलीफोन दर के नो प्रॉब्लम है इनो नो हायरी बदो अशियन बरो असुम बरो चागिला सम थमन सी अदो आराम लोगों ने मतलब कोई स्टोरी कोई डांसे थे आई हद तक सिंग न दिखाई लेके ना अदो दी न करना नो आलम दाइदा underground terrorist